नुमित 8 manungda India pumba CAA chatnaragani Santanur lakadariba numit 8 asigi manungda leibak simba tungna Citizenship Amendment Act CAA chatnaragani haina BJP gi luchingba amasu oiriba Union Minister Santanur Thakurna ngarang West Bengal gi South Kunmari Parganas District pangthokhiba miyam tinba thorom amada phongdokre Union Minister asina makha tana haribana CAA asi West Bengal khakta nata India pumba chatnaragani CAA asi laiba asiga yumthangnana lairiba Afghanistan Pakistan amasuk Bangladesh tagi Englishing andiga subna taraga mari ki December 13 gi mamangda changlakhraba non Muslim singda citizen pinanaba Englishing aniga subna kunda Indian gi parliament na pass tawkraba ek amani ek asina maru oina hairiba lebak sing asida daramana maram oiraga saitheng phangliba Hindu Sikh Buddhist Jain parties amasung Christian lining chapa housing na India da changlakhraba sing aduda citizenship pigadabani Citizen Amendment Act asigi matangda sayetnaba kaya leirabasu chahi asigi March 3 dagi leibak simba thungna chatnaragani haina mangjongna laukthokpa leikrabani panba yabadi Citizenship Amendment Act asi Manipur dadi chatnaroi haina mamangda Union Home Minister Amit Shah na state ta thajab pikrabani aduba Union Minister Santanur Thakur na phongdokliba wafam asidadi Act asi India pumba chatnagani state amata komthokpagi wafam leite hairi Tamthiraba lana similon sa olabasing iyong fisabi maitay nupising fi laibinaba laitabadagi kokta khut hamnare haukiba me ahumdagi lepna chatharaktuna haujik tha mapal changsilaglaba Manipur gi tamthiraba lan asina tonga simfamda hingnabagi dama honajarkiba miyoisingi similon sing kham thengna so onbagi manungda iyong fisabana simfam oizaba maitay nupi kayadi makoina sajaba fising laibinaba laitabadagi kokta khut hamnare Khairamban Kaithelgi Phawoi Kaithelda Firol Yonduna Imung Purakhibi Piyombi Singna Mayuknaba Awaba Saithengi report tawkraba matungda iyong fi saduna imung pujarakhibi Maitai nupi singa hakthengnana unarubada Hairo Part 2 gi maibam tom chahi 18 na pause asida hai nupi ama oina sel thokpa yaba simfamni khanjaduna iyong fi sajarakhibani ai khakta natana laisabi amasung maudagi hauraga ahal oireba sing Paba iyong fi saduna magi imungi mateng pangnaba honajariba ngaktani ai isama hauji dana manjuri University da master tamlivini lairek tamna laisabi oijarabasu fi saduna sel kharatang oirabasu thoknaba aduga imai pada yariba makai yetanaba honajarakibani isana sajaba phane pirol yolaga madudagi phanglapa sendong kharadu tungsinjaduna marupna chingba yaujarakhi Laisabi fisabi singdi karabu phari adubu fi saraga imung pujari binupi kayadadi achauba saitheng mayoknare me ahumdagi khanguduna chatharakiba lan asina miyam punamakta wahanbada natana lanjennabasu yauribanina phane phiro mahusagumna laibidre kaithel singda fisabi singna fi thaba chapada fi yombi singna hanagumna chitrabanina fi lawi haiba yadre Fisabi aikoina sajariba fidu yonduna sel onthokpa mathau tabanina hanadagi mamol yam hantana kaithel singda fi thare lupa changa fiba phanek faba lupa chamri da yonbadu laibiyu yadre maram asina simfam asibu paijaribi nupi sing kokta khut hable maru oina phanek firol di ningon sakoba matamda mabung mapa singna khudol tamnabagi damak leinabani adubu hantakti ningon sakobagi thauramsu laibaki oina awaba nungaitaba thaudok singda saru yaduna lepkrabanina Fisabi singi selmitlon adukki matik sothare Phawjik lohongbagi changsu mamangai ge yengnarubada yamna hantharakpana fi singlaibagi chang watle lupa changwa da yomba yaba phane ama sabada numit nini changi adubu numit nini suraga phane amadagi phanggadawriba sendongna langi khaidokraga lupa 400 muktani adubu khusumman mangna amasung hongna yombada fawba laibinaba leiraktre hairakki Langi zaitheng asina fisabi singda aduki matik awaba pire langi mating su pangdaba yadi adubu senthok walak liba fisabi singda miyeng jangbidrabadi hena awaba oiraklagani haina phongdorakhi FM ma lauthopa amasung border fencing gi mayokta Mizoram gi miyam kham thengna saure Home Minister Amit Shah gi photo mai thakre tha sigi kunda Assam gi mafam amada pangthokkiba iste adugi Special Commander Personnel singi passing out parade charu yakiba Union Home Minister Amit Shah na Indomrema ngangkhoi paringda thamlapkiba free movement regime
FM मा ꯂꯧꯊꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯔꯛꯄꯗ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯖꯣ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯣꯔꯣꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯃꯤꯠ ꯁꯥꯍꯒꯤ ꯐꯣꯇꯣ ꯃꯩ ꯊꯥꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯐꯣꯇꯣ ꯃꯩ ꯊꯥꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯅꯨꯡ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯃꯤꯖꯣ ꯖꯤꯜꯂꯥꯏ ꯄꯣꯜ MZPꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 115 ꯁꯨꯕ ꯆꯤꯟ ꯂꯨꯠꯁꯥꯏ ꯀꯟꯐꯔꯦꯟꯁꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯣꯔꯣꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯋꯥꯔꯦꯞ ꯑꯣꯏꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 13 ꯐꯥꯎꯕ ꯚꯤꯖꯥ ꯌꯥꯎꯗꯅ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯅꯕꯒꯤ ꯂꯩꯔꯛꯈꯤꯕ ꯑꯌꯥꯕ ꯑꯗꯨ ꯃꯨꯠꯊꯠꯂꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯤꯕ ꯖꯣꯔꯣ ꯑꯁꯤ ꯏꯟꯗꯤꯌꯥ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯖꯣ ꯌꯦꯜꯍꯧ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯤꯖꯣꯔꯥꯝꯗ ꯕꯦꯖ ꯇꯧꯕ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯅꯤ꯫ ꯖꯣꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯇꯝꯅꯅ ꯆꯠꯊꯔꯛꯄ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯗꯕ ꯋꯥꯔꯦꯞꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯛꯂꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯑꯁꯤꯅ ꯉꯝꯈꯩ ꯂꯥꯟꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯆꯠꯅꯕꯤ ꯐꯥꯎꯕ ꯑꯣꯏꯔꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇ FMRꯒꯤ ꯑꯌꯥꯕ ꯂꯧꯊꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯔꯒꯅꯤ ꯍꯥꯏꯔꯛꯄꯁꯤꯅ ꯖꯣꯔꯣ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯗ ꯌꯥꯅꯤꯡꯗꯕ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 115 ꯁꯨꯕ ꯆꯤꯐ ꯂꯨꯠꯁꯥꯏ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯣꯔꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯔꯣꯜ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯖꯣ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯅꯥꯊꯩꯕꯤꯔꯦ ꯑꯃꯁꯨꯡ ꯂꯨꯝꯅ ꯂꯧꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯉꯝꯈꯩ ꯇꯥꯏꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯌꯥꯎꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯃꯔꯤ ꯑꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯉꯝꯈꯩꯒꯤ ꯑꯁꯥꯡꯕꯅ ꯀꯤꯂꯣꯃꯤꯇꯔ 1394 ꯑꯣꯏꯔꯤꯕꯅꯤ꯫ ATꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯋꯥꯕ ꯅꯪꯂꯦ꯫ PhDꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯛꯅꯕ ꯃꯦꯖꯣꯔ ꯖꯤꯜꯂꯥꯏ ꯄꯣꯜꯗ ꯋꯥꯀꯠꯂꯛꯂꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯊꯧꯃꯤꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯤ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯔꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯋꯥꯕ ꯅꯪꯂꯦ꯫ ꯑꯔꯥꯝꯕꯥꯏꯗ ꯃꯇꯦꯡ ꯄꯥꯡꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ PhD ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯛꯊꯠꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯖꯔ ꯖꯤꯜꯂꯥꯏ ꯄꯣꯜꯅ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇꯔꯗ ꯋꯥꯀꯠꯂꯛꯈ꯭ꯔꯦ꯫ ꯃꯦꯖꯔ ꯖꯤꯜꯂꯥꯏ ꯄꯣꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ C. ꯂꯥꯟꯃꯤꯡꯁꯉꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯦꯖꯤꯁꯇꯔꯗ ꯊꯥꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ꯫ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯁꯤꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯈꯣꯝꯒꯠꯂꯒ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯗꯨꯅ ꯀꯨꯀꯤꯁꯤꯡ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯋꯥꯡꯕꯗꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔ ꯑꯃꯁꯨꯡ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯆꯠꯊꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ PhD ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯦꯟꯔꯣꯜꯃꯦꯟꯠ ꯑꯁꯤ ꯈꯨꯗꯛꯇ ꯀꯛꯊꯠꯐꯝ ꯊꯣꯛꯏ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ, ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯗꯨ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯐ ꯀꯟꯗꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯦꯖꯔ ꯖꯤꯜꯂꯥꯏ ꯄꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯔꯦꯖꯤꯁꯇꯔ ꯎꯅꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯃꯊꯛꯇ FIR ꯐꯥꯎꯕ ꯂꯧꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯩꯔꯣꯏ ꯑꯁꯤꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯨꯇꯤ ꯊꯣꯛꯂꯛꯇꯨꯅ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤ꯫
ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯃꯤꯟꯅꯔꯒ ꯑꯉꯝꯕ ꯁꯦꯟꯐꯝ ꯈꯔ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ ꯑꯃꯗ ꯄꯥꯡꯂꯨꯕꯅꯤ꯫ ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯇꯦꯛ ꯑꯃꯈꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯖꯔ ꯖꯤꯔꯂꯥꯏ ꯄꯣꯜꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯤꯁꯤꯜꯂꯛꯄ ꯑꯣꯏꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯗ ꯑꯍꯦꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯨꯅ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯎꯠꯄ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯃꯔꯥꯜ ꯑꯃ ꯁꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯂꯣꯏꯅꯅ ꯃꯦꯖꯔ ꯖꯤꯔꯂꯥꯏ ꯄꯣꯜꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯨꯄꯔꯚꯥꯏꯖꯔ ꯃꯁꯥꯃꯛ ꯑꯁꯤ ꯃꯦꯖꯔ ꯖꯤꯔꯂꯥꯏ ꯄꯣꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛꯅ ꯑꯣꯏꯕꯒꯨꯝ ꯏꯔꯛꯂꯤꯕ ꯑꯁꯤꯁꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯨꯄꯔꯚꯥꯏꯖꯔꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯋꯥꯀꯠ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤꯡ ꯀꯨꯞꯅ ꯈꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯗꯣꯛ ꯋꯥꯔꯣꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯊꯨꯕꯗ ꯊꯥꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯅꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯦꯝꯄꯁ ꯋꯥꯡꯃꯗ ꯊꯣꯛꯇꯅꯕ ꯋꯥꯔꯦꯞꯅꯔꯦ ꯍꯥꯏꯅꯁꯨ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯍꯩꯔꯣꯏ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯇꯩ-ꯄꯥꯉꯜ ꯑꯃ KNAꯒꯤ ꯀꯗꯔꯁꯤꯡꯅ ꯃꯩꯇꯩꯗ ꯄꯥꯎ ꯄꯤꯊꯣꯛꯏ ꯍꯥꯏꯕꯒꯤ ꯆꯥꯔꯖꯇ ꯁꯤꯅꯤꯡꯆꯤꯠꯇ ꯐꯨꯔꯝꯂꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯀꯠꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 23 ꯔꯣꯝ ꯁꯨꯔꯕ ꯃꯩꯇꯩ-ꯄꯥꯉꯜ ꯅꯍꯥ ꯑꯃ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNAꯒꯤ ꯀꯗꯔꯁꯤꯡꯅ ꯃꯩꯇꯩꯗ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯏ ꯍꯥꯏꯕꯒꯤ ꯆꯥꯔꯖꯇ ꯁꯤꯅꯤꯡꯆꯤꯠꯇ ꯐꯨꯔꯝꯂꯦ ꯍꯥꯏꯔꯤ꯫ KNAꯒꯤ ꯀꯗꯔꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯔꯝꯂꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯍꯨꯁꯦꯟ ꯀꯧꯏ꯫ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯅ ꯀꯣꯟꯕ ꯐꯧꯖꯥꯡ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯍꯨꯏꯁꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯨꯔꯕꯗꯤ ꯃꯈꯣꯏꯅ ꯐꯨ ꯆꯩꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯃꯁꯥꯅ ꯂꯥꯌꯦꯡꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯇꯝꯄꯥꯛꯇ ꯑꯐꯣꯁꯐꯥꯠ ꯊꯝꯅꯕ ꯃꯣꯔꯦꯗꯒꯤ ꯀꯃꯥꯟꯗꯣ ꯂꯧꯊꯣꯛꯅꯕ ꯀꯨꯀꯤ MLA 10ꯅ ꯑꯃꯤꯠ ꯁꯥꯍꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯑꯐꯣꯁꯐꯥꯠ ꯊꯝꯅꯕ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯃꯥꯟꯗꯣ ꯂꯧꯊꯣꯛꯅꯕ ꯀꯨꯀꯤ MLA 10ꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ MLA 10ꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒꯤ ꯃꯥꯊꯣꯏꯗ 19ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯅ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯁꯨꯡ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯪ 2009ꯗ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯁꯨ ꯋꯤꯗ꯭ꯔꯣꯋꯦꯜ ꯅꯠꯇ꯭ꯔꯒ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ JMG ꯈꯛꯇꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯨ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨ ꯒ꯭ꯔꯨꯞ ꯌꯥꯎꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝꯁꯤꯗ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯃꯨꯠꯊꯠꯄ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯐꯠꯇꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯒꯅꯤ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣꯁꯤꯡꯅ ꯁ꯭ꯇꯦꯠ ꯀꯃꯥꯟꯗꯣ ꯐꯣꯔꯁꯇ ꯐꯥꯎꯔꯤꯕ ꯃꯩꯇꯩ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯇ ꯌꯥꯎꯔꯒ ꯂꯣꯏꯅꯅ ꯃꯣꯔꯦꯗ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯔꯦꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯌꯥꯎꯔꯤꯕ ꯃꯩꯇꯩ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯧꯊꯣꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯪ ꯇꯞ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯏꯕꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯑꯁꯤꯒꯨꯝꯅ ꯃꯣꯔꯦꯗꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯐꯣꯁꯐꯥꯠ ꯊꯝꯖꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ IRBꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯑꯃꯁꯨꯡ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯑꯍꯦꯟꯕ ꯁꯛꯇꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯀꯨꯀꯤꯒꯤ MLA 10ꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ ꯃꯣꯗꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫
ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅ MLA ꯇꯔꯥꯅ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ MLA ꯇꯔꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 24ꯗ ꯏꯝꯐꯥꯜꯒꯤ ꯀꯪꯂꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯩꯇꯩꯒꯤ MLA ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ 38 ꯑꯃꯗꯤ MP ꯑꯅꯤꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯩꯇꯩ MLA ꯑꯍꯨꯝꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏꯅꯣꯔꯤꯇꯤ ꯇ꯭ꯔꯥꯏꯕꯦꯜ, ꯃꯨꯁꯂꯤꯝ, ꯅꯦꯄꯥꯂꯤ, ꯃꯥꯔꯋꯥꯔꯤ, ꯕꯤꯍꯥꯔꯤ ꯑꯃꯁꯨꯡ ꯑꯇꯩ ꯀꯥꯡꯂꯨꯞꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯂꯩꯉꯥꯛꯂꯤ꯫ ꯏꯪ 2019ꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯂꯒ ꯆꯠꯊꯕ ꯂꯥꯟꯅꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯐꯣꯡꯅ ꯆꯠꯂꯤ꯫ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯐ-ꯁ꯭ꯄꯥꯠ ꯂꯩꯇꯕꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯣ ꯂꯩꯇꯕ ꯑꯁꯤꯅ ꯏꯝꯐꯥꯜꯗ ꯑꯅꯧꯕ ꯂꯣ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯦꯖꯨꯅꯔꯤꯁꯤꯡꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯇꯧꯕ ꯉꯝꯍꯟꯗ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯋꯥ ꯏꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯑꯊꯨꯕꯗ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯏꯪ 2023ꯒꯤ ꯖꯅꯨꯋꯥꯔꯤ 18ꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯀꯜ ꯅꯥꯝꯃꯇꯒꯤ ꯑꯣꯏꯕꯅꯤ꯫ ꯃꯣꯔꯦꯗꯒꯤ ꯃꯩꯇꯩ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔꯁ ꯑꯦꯛꯠ ꯑꯐ-ꯁ꯭ꯄꯥ ꯑꯃꯨꯛ ꯍꯟꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯀꯨꯀꯤꯖꯣꯒꯤ ꯃꯥꯔꯒꯤ MLA ꯇꯔꯥꯅ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯀꯛꯅꯕ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯖꯣ ꯃꯥꯔꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯒꯤꯗꯃꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯄꯤꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯝꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯄꯤꯁꯤꯟꯕ ꯆꯦꯔꯣꯜ ꯑꯗꯨꯗ MLAꯁꯤꯡ ꯍꯥꯎꯈꯣ ꯂꯦꯞ ꯀꯤꯞꯒꯦꯟ, ꯂꯦꯄꯥꯎ ꯍꯥꯎꯀꯤꯞ, LM ꯈꯧꯇꯦ, ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ, ꯉꯨꯁꯥꯂꯨꯟ ꯁꯅꯥꯇꯦ, ꯄꯥꯎꯔꯦꯟꯂꯤꯌꯥꯟ ꯍꯥꯎꯀꯤꯞ, ꯆꯤꯂꯨꯟꯊꯥꯡ ꯂꯦꯞꯖꯃꯥꯡ ꯍꯥꯎꯀꯤꯞ, ꯀꯤꯞꯅꯥꯎ ꯍꯥꯎꯀꯤ, ꯍꯥꯡꯁꯤꯡ ꯑꯃꯁꯨꯡ ꯕꯨꯖꯥꯒꯤꯟ ꯕꯥꯜꯇꯦꯅ ꯈꯨꯠꯌꯦꯛ ꯄꯤꯔꯤ꯫